census taugani haina haire ibasida koi praja moina census taudringegi mamangda NRC hana taubiu aduga census na NRC taurabo matungda census tau Keishamthong kendra gi MLA koi gi Sapam Nishikanta gi mafamda koi Nganapi Thong Mapan Meira Paibi lo amadi SWC club ki members na koliba jaga dagi koi MLA gi mafamda koi memorandum amaka pijab lakjabani I na pizza memorandum di hozi I Manipur da hozi ki census taugani haina haire ibasida praja moina census taudringegi mamangda NRC hana taubiu aduga census na NRC taurabo matungda census taubiu haidana MLA da memorandum piba lakjabani aduna athuba matamda state government amadi India government anina Akoi hujujik changzaliba burning issue asigi yasanaba pubirakuna prajargi ihul khangna akoi gi NRC chalhanbiu haiba wafam se athuba matamda thaboina onthokpiu aduga NRC chalaba matungda prajargi census se thibiu haibadu akoi ngasigi memorandum pijaba lakjaba sida thamjariba paudamni aduga loina na akoi na changjanjariba sisu JFD gi makhada akoi changjanjarakpani aduga sarkar amadi JFD anigi yanaba posan pubira aba matungda akoi ge NRC taubiu aduga census amuk kona taubiu haiba wafam se akoi sarkar gi mieng changbiu haina akoi Nganapi Thong Mapan nupi lo amadi Keishamthong constituency gi MLA da akoi thamjari